Ogiwangmada Reserve Forest amasung government ki lamda lamkhop chinduna yumkai sajiliba sing masana khangna sidokpi haina Chief Minister Biren appeal tawrakle wafam masing asi Chief Minister gi banglo da pangthokhiba PLA gi self style Lieutenant Colonel amagi homecoming gi thauram amada Chief Minister na phongdokhibane thauram adu da mahangna makha taraduna logiwangmada lamkhop chinduna yumkai sajin bising takhaiba amasung survey tawbagi thabak ase status gi mafam khudingmakta chathari Tasengna masagi mayumingkhol lairamdabasinggi oinadi laingakna sumakhoigi mayumingkhol pinaba thabak laukhatkani laingakna paikhalakliba thabak ase malem pumbada honglakliba ayingasagi fibam ase kharada oirabasu kandaba yade haibagi wakhalonda logi matungina paikhalakpani laingakna nampu safuda eviction tawbanate eviction tawrakliba ase matam kuirabagi mamangdagi survey tawduna notice thoklaba matungda eviction tawbane masida miyamna su cooperation pibiu haina appeal tawrakle Manipur di tashin har kan yum like the bicycle kana lege I gi sinau yena ba thungnadre na khopsen badu di yaroi ne du I gi sinau yena ba thungnadre di machimana moya num tanarga lamma lairaga legedam ni hariba na sorong moya ju khopsen pa su khopsen chingju khopsen taroga de society kamaina hingni taseng na yum lairam da ba inkhol lairam da ba machimana lairam da ba adu gumba lairaga di akoi khudak ta moi bu rehabilitate tongna ba moi makai sabina ba tawni government na tawrise niyom amgi makha da tawjabani khopsen basing turi enda tasen basing pata tasen basing Reserve Forest tasan basing eviction tauba hore taurani hallaroi haiba khangba leirbanina isa na yaragadi police adu ada sena nabida isa na dum siduk piu haidana madu madai appeal tawni